Rahul Gandhi hatkini haina kihelakpa BJP gi spokesperson fanaba Congress na Home Minister da Sikhre. Leader of Opposition Rahul Gandhi na live TV gi debate amada wangang lingai da Kerala BJP gi spokesperson Pintu Mahadev na Rahul Gandhi bu mathabak ta kap kadabani haina phongdoki ba wafam ga mari leina Congress ki General Secretary KC Benugopal na Home Minister Amisa da che iduna wafam asigi matangda lokhutpam thokpa action lokhutna ba haikre. Rahul Gandhi da hatkini haina kihelaki ba wafam asina maram oiraga Congress Party gi marakta chawna nungang bising phongdoknari masiga loina Home Minister da thakiba Benugopal gi cherol aduda Government na yamna thuna action lokhat kadabani haina dabi tawri Rahul Gandhi da hatkini haina kihelaki ba wafam asi Kerala gi BJP ki spokesperson Pintu Mahadev na Rahul Gandhi na TV ki debate amada wangang lingai kariguma Rahul Gandhi na Prime Minister Modi gi mayok ta wangang labadi Rahul Gandhi asi mathabak ta kap tuna hat kadabani haina kihelaki haidi Rahul Gandhi bu kihelaki ba thawong asi BJP government asina tumina laithok labadi laiba asida balancing saugat pani haina lawbaga loina na democracy da singna bani haina lawgani haidi amarom da Kerala Pradesh Congress Committee ki president amasung MLA Shani Joseph na Kerala gi mari leinaba police station da state asigi BJP spokesperson gi mathakta FIR changadabani haina dabi tawkhibaga loina na Congress ki luchingba Rahul Gandhi da hatkani haina phone ki helaklabasu Kerala state ki home department na thawong adu hojik fawba hakchina lawdri masina takliba si BJP ki national amasung state ki bakok thongba singna balance ki thabak thawong sing saugalibra amadi democracy asi buhana buhona ribra haina wahang kaya hangli mahangna makha tardun hai Rahul Gandhi asi national sigis secular gi machak sing amasung amato oibagi wakhal purakna buhona baluchingma amani mahangna praja miyam gi damag yaifana bagi parliament ki manung amasung mapal da hona duna lakli India gi miyam bu karisu leitana khanbagi mawong da BJP government asina chathariba thawong sing maru oina voter list semdokpa amadi lana vote kan Nabohona duna miyam da chathariba right mat pagi thabak sing asi thingna na bagi damak Rahul Gandhi na hauji akan ba khongthang loina na India pumbada campaign chathariba ni haiki magna hai India gi puwari da Congress na kathok paga loina na India na ningkha tamlakpadagi hauna secularism amasung democracy bungak na bohona duna lagli Cherak asi da Congress ki leader Rahul Gandhi da hatkini haina kihelaki ba thawong asi Congress na khak tumina leithok loi haina mahangna phongdokhi TYCM gi Khongjang Changsinbada luf ani Imphal da leiriba tribal girls hostel da leishiliba paramilitary forcing numita raga mangani gi manungda lokthokadabani haina tribal youth council Manipur TYCM gi maikai dagi akangna ba matam thakiba du da Jomi student organization Manipur JSOM amasung all input student union AISU na susagatuna taksilagli Mahari loop ani asina tungan na thadora cherol sing da paramilitary force na tribal girls hostel da laishiliba si Imphal da mahitam liba tribal mahari sing gi rights mat pani Nampu tawduna hostel da leiramba mahari sing tan thorakpa asina sel chang na tungan ba mafam sing da rent lawduna leiri mahari sing gi mama mapa sing na su imung manung puna ba madi macha sing mahitam na bagi sel ta na bahona ba da chawna awaba mayok na hali maram maduna TYCM na taliba dimana si fangriba fawba tribal mahari sing gi rights kan na ba mahari loop ani asina hanba leituna hona gani haina phongdoragli loina na all input student union gi maikai degi TYCM na tribal mahari singi da mahona riba si mapung phana sawgat kani hairi jon da laiba nupi singa khana ba thawrang lokalagani MLA bomcha Salhab group HIG gi khudang degi loan lawarga singbangam da bare jon da laiba nupi singa khana ba thawrang lokalagani haina lamlai kendra gi MLA KC bomcha na phongdokre wafama singa si Rural Livelihood Mission Department of RC and PR Government of Manipur gi makha da laiba kanglei hiya human cooperative society limited Lamlai cluster gi village level federation ama oriba nongpok lamjing maira BLF thamnapok pi na senduna Emmanuel English School thamnapok pi da pangthokiba back to school campaign na phongdokhibani thoramadu da MLA na makhata na hai lamlai kendri gi manung da yengang pok pi amadi thamnapok pi ge koibada leiriba khunja sing handakilana sida kham thengna awaba thengna ki thawai hingoriba sina na atai karisu lehaudrabani asiguma phibam asida Salab group ki kuthang dagi loan laukiba sing phibam matam na loan singbangam na khidre member khara na loan laukhraga singbangam dabana bank na makhata na loan pirak tabadagi Salab group mulak pa yabagi hoithokpa leirakle bank ka SIC ga leinariba mari tatna dana bahana laikhiba loan singdokna ba mateng panglagani haujik mateng pangle haiduna election matam da bot thadau haigadaba nate kendra si manglom da chawkhat naba punna hona minasi haiki Michigan Church na Nongmei Kappada Meeoi mari Sikhre miyam gi lanthum kaya mang ta khankhre USA gi Michigan da leiba church amata Nongmei paiba Meeoi amana Meeoi mari hatkibaga loina na Meeoi nipan asoka pan nang khankhre hairi Nongmei paiba Meeoi aduna Michigan Church tamna gari amma thaujilaktuna paksana Nongmei kapkibaga loina na building adu mai thadokibani hairi thodog adu senari ba Nongmei paiba adu masa matanta sijakre haina Michigan police na phongdokre official sing na thamlakpo warol ama Detroit tagi awang nongsu pangna kilometer chamaram lam na leiba Michigan gi Church of Jesus Christ
ngarang missing yam laba miyam na nongmaijing lining lai soncha thengai de pamdaba thodok thokibani hairi thodok oda chenabani haiba mioi adu Michigan gi Britain dagi masagi sahi ni furom suraba Thomas Jacob Sanford ko mioi amani haina police na phongdokre authority sing na thodok adu gi matang da thijiladuna lebak thiba thodok adu atamna na thokan kibani adu makpu karam ba wakhalon dagi thokan kibano haiba du hojik fawa khangba ngamdri Grand Blanc Township Police Chief William Ren ye na ngarang pawmi sing ko unaba amada mioi ani nongmai na panduna sokpadagi laikhitabani hairi William Renbe na makata na pawmi sing thamla poron amada mioi ani amasu siduna leramba thengnaki amasung sibagi masing hengkalakpa yabagi oithokpa lei search adu nongmai paibi mioi aduna mai thaduna manghan takhalamlaba matungda ngarang numidang singdokpagi thabuk su sathaki hairi nongmai paibi mioi aduna azol style rifle sin aduna search adu gi manungda leiba mioi kya adu nongmai na kaptuna kapkhibani hairi nongmai kaplambani haiba mioi Thomas Jacob Sanford nongmai kaplaba matung minute nipan gi manungda sikibani hairi Pakistan occupied Kashmir POK gi Mizofrata Pakistan lenga ki mayuk Khongjang Changsinbada loina security force ko thokna bada mioi ani Sikhre tara kungani thoina Sokhre masing na yamlaba Khongjang loising adu Pakistan amasung ISI na saugutpa Muslim conference na athing bapi ki baga loina na basic right demand tawduna sangsin ki ba Khongjang loising adu da Nongmei Kappada mioi ani laikhidabani hairi POK da Awami Action Committee AN a shutter down wheel jam haiba Khongjang Changsinbada mafam adu da Pakistan security gi mioi sing mathau tawhanba amasung internet ki athing bathambagi mayuk ta Khongjang Changsin ki POK se ho ki ba sahi kya degi khwaidagi tangdu leita ta mafam ama oibaga loina na masing yamlaba miyamna PM Seva Sharif lenga ki mayok ta miyam gi right ki da makta Khongjang Changsinbada lakibani AS na district chen ba thung sathagi ba Khongjang aduna mafam adugi miyam gi punsi da sauna akai ba pibaga loina na kaithel dukan amasung mahiloi sang kaya so thonglo na ki hauki ba nongmaijing numitagi Khongjang loising aduna POK gi Mirpur Ketli Warkot Nilambeli Keran amasung atopa mafam kaya da paksan na Khongjang Changsin ki baga loina na Khongjang loising aduna sathari ba Khongjang adu lenga ki institution sing ki mayok ta te sahi humdarum mirai duna leiraba POK miyam gi fundamental right sing phongnaba gi pandam da Changsin ki ba Khongjang ni hairi Khongjang loising aduna lenga ki mathakta demand kuntra ga ni pan thangat ki baga loina na POK assembly Pakistan da leiraba Kashmir Valley sing gi sitara ga ni thoi amukhan na thamna ba taksin ki baga loina na POK miyam ki right sing mapung phana pina bagi demand su yauri POK gi miyam na Changsin ki ba Khongjang adu bu athing pina bagi Punjab province tagi masing yamlaba lan mising thajinki Bangladesh ta Yelhumi tribal singanamna khundaba Khagrasari district Yelhumi tribal amasung mapandagi sangsilatnu khunda salgliba Bengali phurup ki marakta khutthokna kibadagi mioi ahum Sikhre kayana so apan nangkhre hairi Yelhumi tribal nupi macha ama gengrip tawki haibagi wahaudagi phurup ani ki marakta khutthokna bagi thodok thokibani haina police ki maikaidagi phongdoragli phurup ani ki marakta khutthokna bagi thodok adu mapal lebaki Kut yawi haina Bangladesh ki interior chief na phongdokre tribal nupi macha ama gengrip to biki haibagi wahaudagi khoisauna rab Khongjang loising na Sitagong hill track ta Khongjang silakpadagi hana sunabagi thabuk adu thokibani police na Khongjang adu athing ba pibaga loina namthanabagi damakta nongmai round kaya maram chukapki miyam gi Khongjang adu bulamjing liba rebel sing army na akanba mong de yaning da phongdorakhi loina na Khongjang loising na sun nongmai kapselagi haiduna army ki mathakta maral Sikhre Dhaka police na mioi hum sikhi badu tasing le haina phongdorak paga loina laikhidraba sing adu gi masak maming di phongdoraktri narang thokiba kanglup ani gi irang adu na uba mioi sing na phongdorak pa warol amada kanglup ani gi mioi sing na yung kaya mai thaduk paga loina na hill district adu da leiba laro ne thiki mafum kaya da su sauna kai ba piki hairi Dhaka city dagi awang nong polom da kilometer sani gi hundarom lamna leiba Khagrasari hill district asida hokiba leiba pupanumita class 8 tamni bi mahirin pi masa amabu Nata oidabili chat tawki haiba wahaudagi kanglup ani gi marak hana sunabagi thodok thokibani India amasung Myanmar ga ngamkhai tainabada leiriba Chittagong hill track ta hanbu oina hana sunabagi thodok thoklakpa asida police na hanba troop sing thajintuna irang adu namthana honaki Khagrasari district Yelhumi chakma amasung Myanmar tribe sing na namna khundabaga loina na hauki bathang numita tribal group sing asina lambi da tayar mai thaduna ujaw amsung sing sing poram sing thingjenduna nupi masa dubu natta oidabali chat tawkibagi mayokta Khongjang Changsinkibani nupi masa aduna tuition chalubagi halakpada sakhangdaba singna natta bathabuk sing du tawkibani hairi
ꯀꯣꯟꯅ ꯁꯨꯏꯁꯥꯏꯠ ꯇꯧꯕꯅꯤ ꯍꯥꯏꯅ ꯍꯥꯏꯈꯤ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯆꯦꯠ ꯑꯣꯏꯅ ꯄꯨꯝꯊꯔꯕ ꯍꯛꯆꯥꯡ ꯑꯦꯛꯖꯥꯃꯤꯟ ꯇꯧꯈꯤꯕ ꯐꯣꯔꯦꯟꯁꯤꯛ ꯑꯦꯛꯁꯄꯔꯠꯁꯤꯡꯅ ꯃꯀꯣꯛꯇ ꯅꯣꯡꯃꯩꯅ ꯀꯥꯞꯄꯒꯤ ꯑꯁꯣꯛꯄ ꯑꯃꯗ ꯀꯟꯅ ꯆꯤꯡꯅꯕ ꯄꯣꯛꯈꯤ ꯃꯔꯛ ꯑꯁꯤꯗ ꯊꯧꯗꯣꯛ ꯊꯣꯛꯂꯤꯕ ꯅꯨꯃꯤꯗꯥꯡ ꯑꯗꯨꯒꯤ ꯃꯇꯨꯡꯗꯒꯤ ꯗꯤꯕ꯭ꯌꯥꯒꯤ ꯃꯧꯄ꯭ꯋꯥ ꯑꯃꯁꯨꯡ ꯃꯅꯥꯎꯅꯨꯄꯥ ꯑꯅꯤꯃꯛ ꯑꯉꯥꯡ ꯑꯣꯏꯔꯤꯕꯁꯤꯡ ꯑꯗꯨ ꯂꯩꯕ ꯎꯈꯤꯗꯦ ꯃꯃꯥ ꯃꯄꯥꯁꯤꯡ ꯑꯗꯨꯅ ꯊꯑꯣꯏꯅ ꯁꯤꯟꯕ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯄꯨꯂꯤꯁꯅ ꯊꯥꯖꯩ ꯏꯃꯨꯡ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯗꯤꯕ꯭ꯌꯥꯅ ꯏꯃꯨꯡꯒꯤ ꯁꯦꯜ ꯊꯨꯝꯁꯤꯡ ꯁꯤꯜꯂꯤ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯀꯞꯕꯣꯔꯗꯇ ꯊꯝꯕ ꯃꯍꯥꯛꯀꯤ ꯃꯈꯨꯔꯥꯒꯤ ꯃꯤꯡꯗ ꯔꯦꯖꯤꯁꯇꯔ ꯇꯧꯕ ꯄꯤꯁꯇꯣꯜ ꯑꯃ ꯁꯤꯖꯤꯟꯅꯕ ꯐꯪꯉꯤ ꯃꯍꯥꯛꯀꯤ ꯃꯄꯥ ꯚꯥꯔꯠ ꯁꯤꯀꯥꯔꯋꯥꯔꯅ ꯃꯦꯗꯤꯌꯥꯗ ꯍꯥꯏꯈꯤ ꯑꯩꯍꯥꯛꯅ ꯃꯥꯕꯨ ꯁꯣꯛꯂꯒ ꯂꯩꯔꯝꯕ ꯊꯦꯡꯅꯈꯤ ꯑꯃꯁꯨꯡ ꯍꯣꯁꯄꯤꯇꯥꯜꯗ ꯊꯨꯅ ꯄꯨꯈꯠꯈꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯂꯝꯕꯤꯗ ꯁꯤꯈ꯭ꯔꯦ ꯑꯩꯍꯥꯛ ꯑꯀꯤꯕ ꯄꯣꯛꯈꯤ ꯑꯃꯁꯨꯡ ꯋꯥꯟꯊꯈꯤ ꯃꯔꯝ ꯑꯗꯨꯗꯒꯤ ꯑꯩꯍꯥꯛꯅ ꯃꯍꯥꯛꯄꯨ ꯇꯨꯔꯦꯟꯗ ꯇ꯭ꯔꯤꯠꯃꯦꯟ ꯇꯧꯈꯤ ꯆꯝꯕꯜ ꯒ꯭ꯋꯥꯂꯤꯌꯔ ꯕꯦꯜꯗ ꯑꯁꯤꯒꯨꯝꯕ ꯀꯦꯁꯇ ꯃꯁꯤꯅ ꯑꯍꯥꯟꯕ ꯅꯠꯇꯦ ꯖꯨꯟ 2025ꯗ ꯑꯍꯜ ꯑꯃꯅ ꯃꯁꯨ ꯅꯨꯄꯤ ꯑꯃꯕꯨ ꯑꯇꯣꯞꯄ ꯀꯥꯁꯇꯒꯤ ꯅꯨꯄꯥ ꯃꯆꯥ ꯑꯃ ꯅꯨꯡꯁꯤꯅꯩ ꯍꯥꯏꯕꯒꯤꯗꯃꯛꯇ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯈꯤ ꯖꯅꯋꯥꯔꯤ 2025ꯗꯁꯨ ꯂꯨꯍꯣꯡꯒꯗꯧꯔꯤꯕ ꯅꯨꯃꯤꯠ ꯈꯔꯅꯤꯇ ꯉꯥꯏꯔꯕ ꯃꯇꯝꯗ ꯃꯁꯥꯒꯤ ꯆꯍꯤ 10 ꯁꯨꯔꯕꯤ ꯇꯥꯅꯨ ꯒꯨꯖꯥꯔ ꯒ꯭ꯋꯥꯂꯤꯌꯔꯗ ꯃꯍꯥꯛꯀꯤ ꯃꯄꯥ ꯑꯃꯁꯨꯡ ꯀꯖꯤꯟꯅ ꯍꯥꯠꯈꯤ